Ngasi nungdan phongkiba kangleibaki mairagi pause dagi maru oiba pau khara khangasaraga miyamda khudo tamjike jeribamgi mobile callda kuki metan singa khothongnabada kuki metat mari siramlakani tarukna aso apa nanglamgani hana thajanare ngarang numidang pung 3:08 tabu matamda jeribam district headquarter dagi kilometer lom chatlaga leiba mobile callda kuki metan singna bom amade nomaina chingba kapsilakuna akama mongda landarakrai Maduna khol ngalliba khunja burn trust singna khol handuna nomai kapnabada yamdrabada kuki mari siramlagani aduga kuki metan tarukromna aso pananglamgani haina thajanare pause asna mobile khulgi khunja kayadagi phangba paugi matuk inade ngarang numidang pung 3:08 dagi kuki metan singna bom amade nomai kapsilaktuna landarakhe maduda khol ngalliba singna khudakta kuki metan singi maikaida nomai kapsinuna khulhankhe Maduda kuki metan mari siramlagani haibasi singnaba laikhe aduga kuki metan tarukromna aso apananglamgani haibake singnaba lai haina phongdorakhe khunja kyana makhatana phongdorakhibada mobile callda kuki metan singa nomai kapsilaktuna attack torokhiba matam ikan kanadana Tamelong district jiribam district lona bada lairiba Rajipur amade fighter village dasu nomai kayamaron kapsilaktuna attack satharakhe maduda su khongakwa singna handuna nomai kapke Masidana tana sayang village dasu nomai kapsilakhe madubo khongakwa singna phaigak phaina nomai kapnabagi thodok chathakibadagi kuki metan singi manungda chauna asi ana amadi asu apanyaw khiaire nomai kapnabagi thodok asi thokraba matungda ngasi ayuk jiribam district SP na lusingba police team amasu thodok thopamda changduna yengsembagi thabak chathakare haina pawa sina haire amaramda mafamdagi khunja kyana phongdorapagi matung inade Mobile call asida nomi kharanigi mamangda kuki metan singna maitei khul asida landarakwadagi maike animakta nomai kapna khibaduda kuki metan kya sikhiba adugi matungda haujiksu mafam aduda apu masagi manam namduna leire maduna nomai kapna fam oiriba umangi saru aduda kuki metan kharagi ashiba hakchang leibadagi pumtharakpadagi namthiba manam asi namlakpa oigani haina singnari haire akhoi mase onsinaba yeknabada harawi I maselda uliba thangnadu yeknabada ullu Laihoke Federation of Haumi Yengnabada Kwaidagi Pambasi Equi Masa Onsina Duna Kutongnabadu Misi Mina Yaba Bantonya Toguna Mahiroising Lake Tamhandaba Kaitel Kahandaba Garicel Handaba No Magisara Tanjari Singi Puksa Hadapa Ramdamasugi Sel Tungi Pibam Lake Hatahanbane Masipuna Kamina Dina Equina Equigi Mai Pangnaba Tawapangba Sangi Hana Federation of Haumiki Presidengi Taupuri Basapamza Jadumanine Koyek Piduna Press at Hadorapa Zero Asina Haide, Zero Asina Hai, Yignabana drone bombing, rocket capsulakpa Amadino my capsulaktuna, Landaba leptree. Masi Kuki Matung Dasingi administration pari badugi kutni, Masi Mai Pong Pong lay, Indiagi miam that Natana Malemgi miam kudimakang lay, Masi Votena Duna Ekogi my Pangna Balambiduda, Sapada Aro Atukanga Batabo Piper Zangi, I couldn't allow to live a Ihogi Kongzangi Tak Adugi, among Atong Arum Ayang, Yampam Toi. Madunatana mana tauningbada tauba hainingbada haiba yamna ahongba thakta haujigi political social issue ase phagi tahanbagumna uhanba kaya ama yaure phiba masibu kanbada amadi ngakpada mediana su mateng pangba sangi isagi khongda singjangna yansinjabagi thabak tawdabana phai haire chero asina hai manipur bothugana ba tarokliba amadi pirakliba chaitheng ase sedangba singbu mapu sanba leptabadagini Masi Bharata puluba matung sanglaba matam sida Bharat lengaki makhada lengak paikiba kayana tunglamchaki yengdana thabak tawrambagi mahaini Kanglupki oiba district boundary karamba chief minister gi matamda semke Bishnupur district Imphal East Imphal West ki chingdum chingkhong chingyada leiba sing Kangpobi district ta singbada yaba pikibadu chief minister kanano Churachandpur district sembada moirangi lam yoksinduna sembada yaba pikiba chief minister aduna kanano Tungda kari oirakani khandana lengak paikiba sing aduna ngasigi tamthiraba nungsinadabagi richat asi thoanbane aduna tunglamchaki yenglaga iramda masigidama thodang pangba haujiksu changi haire miyamna khongjang changsimbada niyam chumna changsimbiu police no mai kaplaklabadi no maina halwa haibase mayekni adubo ngasi phawba miyamgi khanduna tawdabani DIG Herojit miyamni agitation tawba matamda nungna thomba nauri kapada yot hablaga kappa Police ke mathakta tear gas kapsilakpa yaungna automatic firearm power sijinaraktuna mi siba yaba maungda agitation changsilakliba asi tawpigano haina Manipur Police ki DIG range anigi thawpuribar and Herojit maitaina miyamda appeal tarakli ngasi Superintendent of Police DIG ki conference hall da pangthokiba paugi mifam amada wafam asi phongdoladuna Herojit maitain hai
Manipurda Police Department tawriba asi law information tawba amadi order maintain tawbani. Chingkhongsingyadasu police personnel singna asobo thodang lawriba chairak asida agitation kya lakliba asida normal oiba mawngda hanagi agitation tawba adudagi hena mawng singchathaba thengnare. Mi siba yaba mawngda nungna thumlakpa naurikapada yot haplaga kablakpa police ki mathakta tear gas kapsilakpa amadi automatic firearm fawba sijinaduna agitation tawbagi mawng asi tawbiganu. Mamangdasu khabai soida police ki maikeda nomai kapsilakuna police sokpa yauki. Masida natana kawada agitation changsilakpa miyoisingna nomai kapsilakpada police ki gari singna panduna ama ata kya thoki. Khongjang changsilakliba miyoising thengnabada nomai kapsilakpada handuna nomai kaplamba tarabadi micham miyam kaya aso opan tholamba yai. Masida natana khongjang changsilliba miyoi kaya su siba yai. Police ki maikeda kanagumba miyoi amata aso opan yohaningde adum oinamak yamna violence pirakpa matamda anti-live exercise tawbada mi kaya aso opan yoropagi pau phongbada nungaitaba fawi loinina miyamna apamba demand tawba matamda yamna democratic oiba mawngda tawbiyo private property manghata alamba miyamna ayepa ka hena pirabadi anti-live tarakani Manipur police ke personnel singchu leiba asigi citizen ni aduna khongjang sangsimbada violence oina tawduna police da atamna soknaba thabok tawbiganu irang mafamdagi khudakta live coverage tawduna miyamda mipaiba poknaba irang sagapagi mawngda tawbiganu khongjong singna mi siba yaba mawngda protest tawba protest kana taromlaga civilian marakta changsinuna puna sokpa yaba mawngda thabak tawriba si tawbiganu khul halakpa matamda afaba amata oina roi nomai kaplaklabadi nomaina halwa habasi mayikni aduba ngasi phawa miyamgi khanduna tawdabani police marakta su asokpa adumak yoramba yai khongjang changsileba marakta su asoiba kaya su yoramgani aduba kawa maikegi ima ibel singna police na mating tawbiba asina miyamna su mating pangbiduna pamdaba thodok thoktanaba honaminasi haiki internet ki athingba numi mangani sangdokhrei Manipur ki tampaki district singda miyamna lengaki mathakta akanba ihau khongjang kya chatharakpa asiga mari lenyana Haukiba September 10 gi nungtil pung 3 dagi Imphal East, Imphal West Bisnupur Kaksing amadi thawal yaung numit mangani. Data service amadi internet ki athingba thamkiba du ngasi dagi numit mangani. Sangdoktuna tha asigi kungi nungtil pung 3 phawa athingba thamkhrei. Noneda nonglai nungsina ama ata kya thoalei. Ngarang dagi haungna None district ki tongan-tonganba mafam kya da akanba mawngda nonglai nungsi sekhrei. Nonglai nungsi asina maram oduna uwa kya tekpada natana Mahi marong pak sana manganta alay, yung karaso nonglay nungsina humdokpadagi miyoy kaya layfam laytabagi, awaba mayoknare hayre, maro ay na nonglay nungsi asina kwadigi hena so alibasi, mahi marong yung pulam singdani, maduna district asida olakpa sahida pawgip sa tok jam na hantaraga ni hay na panare, nonglay nungsi ki pibam asigi yung laga marilay na ba, nonglay district administration ki tawpuriba singilusing makada, lokot payaba tabok lokot na ba yam na ka na honare hayre.